Modi Leingak na kaidonungda kuki singda autonomy pirak loy. Manipur gi kumza lisingani kuntaret ke mikhalda BJP na Adummak Leingak Semlakkani haina Professor Partha S. Gosna phongdokrai. The Wire gi online news ta Partha S. Gosna iba article amada Manipur gi irang asida Prime Minister Narendra Modi ngasi phawbo tumina leiribagi oithokpa yaba maram taruk phongdoklei. Maram singi manungda Prime Minister Narendra Modi gi mikhal gi strategy da matam sana tabak pakhali habisi Kangnaraba amadi ngangnaraba wafam nei mana paikhalakpa thabak miyamna yaba thabak tawduna mikhal mai paknaba honarakani Manipur gi Lok Sabha gi MP ani gi sidasi opposition phangkhrabasu apunba set samanga ga sumna nifuhum doida amangba leitei Manipur da Hindu maitei phuruptage phurup amatana sakti munba ngamloi haina khalli Maramdi maitena sada yankhayum doini nagana sada kunni amadi ataina sada taratrukta leiri loinana mafam asida RSS ke akanba makhongna ribistet amani haribasini awangno pokasi drug amadi narcotic economy ge asobo mafam oibetanatana border oiribani masigi illegal trade asigi kanaba logduna ruling party ge phan lorom gani Manipur amadi center da BJP na hojik Leingak pairi Myanmar gangam khai taneriba state singda irang asi hengalakliba makai leibak asigi miyamna ngamkai sambal khanabu wafam hengalakani haibasini masigi khudong saba soidana Leingak na lorkani haibasi ta adun leiriba wafam ni haina phongdorokli